Romi da mawadung online manipur youtube channel se ben biriba mem pumno pom kana taram nuksari han badiam namaru iba pawam update thamjage article 3 gi makhada tokhaiba state amagum separate administration gi demand pi gadabni kuki inpi manipur da laiba kuki singi mathakta sathriba thausil amadi en biren semgatpa machivalent political dispensation of helakli batang du leita dru film asda kuki inpi manipuri kimna miam gi yengduna taliba collective oiba political demand separate administration gi demand asi amuk henna khungphom soksil sechil halle haina kim gi general secretary khaiko hau gangte na thador pacheron amana hairi cherol aduna hai thasi gi sechu taragani thoida phamkiba cabinet mifam na lawkiba executive decision gi matung inna indian constitution gi article 3 gi makhada tokhaiba amagi mawong da kuki inpi manipur na taliba miyam gi tokhaiba administration gi demand asigi leiriba manung gi wahan thok yamna mayek sengna thamli hairi meitei singna kuki singi khulsing amadi searching mai thadokuna amanga ta thokhal laba matung tampak ta gi kuki sing namphu da tan thoktuna state asigi capital imphal bu tongan machet khaidokli irang asina aduki matik chawba saitheng nang handuna aikhoi gi mikhal mai paktuna mihut oiriba singna phawba thengna bangamdri aikhoi gi central amadi state ki bureaucrats sing amadi police officers sing naitom tahli haiki zeron aduna makhata na hai aikhoi gi ipai pu singna ningsing ba thoktraba matamdagi hauna khunda laita aduna leiraklaba mafam singda nampu sapu sijin aduna protected forest amadi reserve forest ek kumba tongan pe ek singnam duna thamjilli masina ta sengna takli badi kuki singi aki akhang pokhan duna state capital asida kuki sing laiba ya handana ba amadi khunda laita ba ya handana ba khakna tana kuki sing bo ekhoi isagi lamdagi ta thoktuna laiba khunda laita duna laiba da athing ba piga dawri haiba aduni sahi sa gimamang da kuki sing na meitei singi marak da khuek pi na kiba treaty sing haibadi kumja lising am gosani pan yankhai ge mapan gi moirang treaty amadi kumja lising am sam sani pan humdra go humdoi gi sajin thung treaty aduga mari lena meitei sing na kuki miyam da sokhali maram asidagi kuki amadi meitei community ani asigi marak ta mapung phana tokhai na leinabagi lambi lepa leitana thinabagi maram amu heli achumba hiram amma oina demographical geographical separation asi hajik mayek sengna oirakli maram region asida tungkoiba ing tapapurakna bagi damakta central lengak na thoba matam the indian constitution gi article 3 gi makhada anoba state amagi mongda kuki singi oiba tokhaiba administration ama sempham thoki haikibaga loina kuki singna masagi hak amadi ningtam bangak na bagi damakta tokhaiba state amagi mongda taliba political demand asi phangri fo makhata na punna sangsin thigani hairi Thank you update asdi Romi meitei gi ekhoi gi UC gi cinematography ningombam joni amadi kangbam Bikram na international film festival da best cinematography gi award fangle manipur gi mamang leirba film director Romi meitei gi ekhoi gi yum hairiba asida cinematography oiriba impact news gi video editor ningombam joni meitei amadi kangbam Bikram anina Russia gi Yarom Lambam City the Pangthok Pakataran Pan Suba International Film Festival in the family circle the best cinematography gi award phangle awards thase gi saichat nipan de gi taraga mathoi phaw pangthok ki film festival adu da pirak ki bani festival adu da malim gi tongan ba leiba kaya de gi entry tor ki film chamba kuni thoi gi manung da khwai de gi phaw film mapan khangat pa ai khoi gi yum yaw duna competition tawna ki bani ai khoi gi yum hairi ba film asi saliba sahi asi da award ka amarum phangkhra bani award sing asi gi manung the United States of America gi Texas da pangthok ki ba Indi Meda Best Narrative Feature Award International Critic Forum na piba Fipresi Best International Film Award pan bayai film asilak diba thasi gi saichet kun go humdoi dagi Malaysia gi Kuala Lumpur da pangthok kadurba Malaysian International Film Festival gi damakta Best Director Best Actor Best Supporting Actor amadi Best Cinematography da nomination phangbang ngamkhrabani nakan amoram da state asida hoji thokliba irang asigi matang da center na ngasi phawba tumina leisinduna ikhoi masen hatna rasunu haibagi matagum leisinbagi thawong asbu film asida gi director Romi meitei na akan bomong da condemn torokpa galoina na hiram asigi center amasung state laingang na akan bomong da laukhat pina ba apil su torakli aduga mathang update city chief minister and Biren Singh degi lokhachage held a meeting with the minister MLAs and officials to deliberate the way forward to bring normalcy in the state, also discuss issues relating to opening of schools, college, constructions of temporary houses for displaced people and the distributions of fertilizers in the states. Thank you so much for watching my video. Hope you have enjoyed and have a great day ahead.